Manipur lengakna handak pre-primary gi oja oina ba thabak kaukiba du niyom kai thabak lobagi process lepu yade haiduna Desam gi Thoumee singna ngasi lamfel da leiba Directorate of Education as Sarva Shiksha Abhiyan amade Director famliba office yauna office ahum thong lonsinkhre chennaba Democratic Students Alliance of Manipur Desam gi head office ki secretary finance Surjakanta Pilot Khangembam amadi Rokyo Sorokhaibam police na fazinkhre hairiba Thoumee Ahum asi lamphel da leiba Directorate of Education SK office thonglonbagi matamda lamphel police team laktuna phakibani pre-primary oja launabagi laingak na thabak kauriba si niyom na yade chennaba yaroi haiduna Desam na mamangdagi thabak asigi process makha chathananaba mari leinaba singda khanghankiba laikhrabani adubu Desam na thamkiba wafam sing thawoidaba mong thabak launaba process makha chatharakpadagi office asi thingjinbani haina Desam gi president Mayengbam Somorjit Maitei na phongdoraki mahak na makata na phongdorakpada pre-primary oja oinabagi thabak kaurakpa matamdagi hauna oja gi training tawfam Manipur da leitaba amadi training tawdana oja oihanba haiba asi chatnaba yaroidaba niyom gi wangmadani haiduna thabak asigi form thaba thingba laikre matam khara leiraga hairiba thabak asigi form makata na tharaki Desam na thabak asigi process thingliba si tungda haurakliba mahairoi khunai gi yengdun thingbani masida Desam na thamkiba wafambu thawoidaba mongda form amuk tharak pa haibasi Desam na hakchin lawi ngasi lonsinliba thong asi kanagumba miyoina hangtokla mathoklabadi maduda thoklakpa apha phatta khudingmak masa masana tekchak pujagadabani amaromda thabak asigi form thaziliba ichilinau singna su training yauduna oja karamna oigedawribano masina haurakliba mahairoi singna kayam mangjaba lakani haibasu khanthabiyu haiba wafam thamlaki समग्र शिक्षा अभियान है ऑफिस get out तौर पर सोलन सिंजरे देसाम हंजिन हंजिन एजुकेशन सेक्टर है की क्वालिटी से कंप्रोमाइज तब याब थबक थों गवर्नमेंट सेक्शन खुद की तौबीगनु लाउदन लाई मणिपुर गवर्नमेंट लोइनना मरुब एजुकेशन एस की डिपार्टमेंट की डायरेक्टर नेशनल एजुकेशन पॉलिसी 2020 की फाउंडेशनल स्टेज चलीब प्री प्राइमरी मसासिंग तापीगदौरिब ओजासी करिगुंबा ओजा ओइबगी मथौ ताब ट्रेनिंग अमत फंगदबा क्लास 12 पु हेक लोरगदी ममी अमन हेक्टे अप्लाई तौरगा ओजा ओइबा याबगी ओइ थौंग अमखक चथरक्तना मसी तौबसी मसी ख्वाइदगी लाइबक थिबा अदुगी ख्वाइदगी मथोंग हुक्तबा थौंग अमनि हाइदना अखोइ समजनिंगी मे गे तांग कुनगा तरेता 2024 दा नोटिस अममु थोकजल अकांदा हाइदिबसिगी फॉर्म थाजिनबगी मतमसे लाइब जून की तांग तरागा मंगा भोंग छांगतोकांदा मसी थाजिनबा यारनी हाइदना सथरिब थौंग असिनदी हाइदिब देसामना ट्रेनिंग फंगदबा मिसिंगबो ओजाउ हिनबिगिनु हाइबसी मथुंदा हापते हाइबनी थवोइदे हाइबनी मुजिक सथरिब मसिगी ओजा खनबगी प्रोसेस से मसी खुदक तोपियो नत्रगदी देसामदी मसीदा हिरममददा कोइ कंप्रोमाइज तौरोय खोइ असि लोंजरिब थौंग से मथोंग हुक्तबा ओजा खनजिनबगी थौंग से मसी तक्थलबा मतुंगदा मखोइ फजना वारी सानरगा मसीगी चप चाबा अखोई ट्रेन तौरब मिसिंग खननबगी माइक्रोम द संगसिन जिबावदी अखोई मसी हांगबसु यारोय दुग थौंग जि चथरक तारगदी हेन कनबा खोंजिंग सिंगसिलकनी